Hello guys, welcome back to my channel. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯃꯌꯥꯝꯒꯤ ꯐꯝꯗꯅ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯅꯥ ꯂꯥꯏꯃꯌꯨꯝ ꯍꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯍꯟꯗꯛ ꯅꯧꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯣꯏꯗꯣꯏꯅꯤ. Ay nang bunungshi. Ay nang bunungshi. Ay nang bulunshi. Ibay ni luhongese. Wala ilong Oh my god. Oh my god. Ay ginupa. Ay ginupi. Ay gunupi. Yes, right. And what does it mean? He is my husband and And you're my wow. Oh. ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ ꯀꯃꯦꯟ ꯄꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯅꯤꯀꯣ. ꯑꯍꯥꯟꯕꯗ ꯃꯌꯥꯡ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯂꯣꯏꯔꯕ ꯅꯈꯣꯟ ꯅꯈꯨꯠ ꯄꯨꯜꯂꯤꯗꯨꯕꯨ ꯂꯝꯁꯥ ꯐꯥꯔ ꯃꯥꯅꯤ ꯂꯝꯁꯥꯁꯦ ꯐꯥꯔ ꯃꯥꯅꯤ. ꯃꯌꯥꯡ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯂꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦꯀꯣ. ꯑꯗꯨ ꯃꯊꯪꯗ ꯁꯨꯝꯕꯁꯤꯗꯤ ꯎꯠꯄꯤꯔꯛꯀꯅꯨ, ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯄ꯭ꯂꯤꯖ, ꯃꯤ ꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯀꯣ, ꯎꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯁꯤꯒꯨꯝꯕꯁꯦ. ꯅꯦꯛꯁꯇ ꯁꯦꯡꯗꯣꯛꯃꯌꯨꯝꯁꯤꯅ ꯂꯥꯏꯃꯌꯨꯝꯁꯤꯅ ꯅꯠꯇ꯭ꯔꯦ ꯁꯦꯡꯗꯣꯛꯃꯌꯨꯝꯁꯤꯅ, ꯃꯥꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯁꯦꯡꯗꯣꯛꯄ, ꯑꯗꯨꯒꯤ ꯁꯦꯡꯗꯣꯛꯃꯌꯨꯝꯁꯤꯅ ꯀꯧꯋꯦ. ꯅꯦꯛꯁꯇ ꯊꯨꯔꯦꯟꯊꯥꯗ ꯄꯣꯛꯄ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝ ꯈꯠꯂꯤꯗꯣ, ꯊꯨꯔꯦꯟꯊꯥꯗ ꯄꯣꯛꯄ꯭ꯔꯥꯏ ꯌꯥꯝ ꯈꯠꯂꯤꯁꯦ ꯀꯣ. ꯅꯦꯛꯁꯇ ꯑꯃꯨꯛ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯃꯌꯥꯡ ꯅꯨꯄꯥꯗ ꯄꯣꯠ ꯆꯣꯟꯕ ꯊꯧꯅꯥ ꯐꯒꯠꯂꯛꯂꯦ. ꯂꯥꯜ ꯃꯅꯨꯡꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯐꯒꯠꯂꯛꯑꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ. ꯍꯣꯏ, ꯃꯩꯇꯩ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯤꯅꯥ ꯂꯥꯏꯃꯌꯨꯝꯁꯤ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯤꯀꯣ. ꯅꯨꯄꯥꯗ ꯇꯥꯈꯤꯕ ꯗꯥꯛꯇꯤ ꯁꯦꯟ ꯄꯥꯏꯔꯒ ꯏꯅꯥꯛ ꯈꯨꯜꯂꯒ ꯃꯨꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯒ ꯅꯨꯄꯤꯗ ꯇꯥꯈꯤꯕ ꯗꯥꯛꯇꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯛꯇꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯅꯨꯀꯣ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ. ꯁꯤ ꯃꯌꯥꯝ ꯆꯨꯝꯕ ꯍꯥꯏꯗꯤ ꯄꯥꯎꯇꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯆꯨꯝꯕ ꯄꯥꯎꯇꯥꯛ, ꯀꯃꯦꯟ ꯅꯠꯇ꯭ꯔꯦꯁꯦ ꯄꯥꯎꯇꯥꯛ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ, ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯍꯧ. ꯏꯔꯥꯡ ꯇꯧꯔꯝꯗꯥꯏꯗꯗꯤ ꯀꯟꯊꯍꯧꯗ꯭ꯔꯦ, ꯁꯣꯏꯔꯀꯥꯟꯗꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯇꯦꯡ ꯅꯤꯔꯛꯀꯅꯤ. ꯅꯣꯏꯒꯨꯝꯕ ꯏꯆꯜꯗꯤ ꯀꯔꯝꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯇꯦꯡ ꯄꯥꯡꯅꯤꯡꯒꯅꯤ? ꯍꯣꯏ, ꯏꯔꯥꯡ ꯇꯧꯔꯝꯗꯥꯏꯗꯗꯤ ꯃꯥ ꯀꯅꯥꯝꯇ ꯍꯪꯉꯝꯗꯦ, ꯑꯗꯨꯒ ꯁꯣꯏꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯑꯦ. ꯑꯗꯨꯅꯤ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯤꯁꯤꯅ ꯍꯥꯏꯔꯤꯁꯦ. ꯅꯦꯛꯁꯇ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯎ ꯃꯣꯔꯣꯛ ꯍꯩꯒꯗꯕꯅꯤ ꯍꯥꯏ. ꯅꯦꯛꯁꯇ ꯀꯣꯏꯅꯕꯤ ꯅꯠꯇꯦꯀꯣ, ꯆꯣꯞꯆꯥ ꯇꯧꯕꯤꯅꯤꯀꯣ, ꯅꯣꯏ ꯚꯥꯞ ꯇꯥꯎ ꯑꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯤ ꯀꯃꯦꯟꯁꯤꯗ. ꯑꯗꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯂꯥꯏꯒꯤ ꯃꯌꯨꯝ ꯂꯥꯏꯅꯤ. ꯍꯣꯏ, ꯂꯥꯏꯒꯤ ꯃꯌꯨꯝ ꯂꯥꯏ, ꯈꯪꯗ꯭ꯔꯦ ꯁꯤ ꯑꯔꯊ ꯀꯩ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯦꯛ ꯈꯛ ꯄꯥꯊꯣꯛꯑꯦ ꯀꯃꯦꯟꯁꯦ, ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯔꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ, ꯍꯥꯏꯗꯤ ꯏꯖꯠ ꯆꯦꯟꯊꯅꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀೋ. ꯍꯥꯏꯗꯤ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯏꯆꯦ ꯁꯤꯅꯥꯗ ꯑꯣꯏꯔꯣ, ꯑꯗꯨꯗꯒꯤ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯑꯣꯏꯔꯣꯀꯣ. ꯑꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ. ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦꯀꯣ.